All India Muslim Personal Law Board na India gi TONGANBA MAPHAM SINGDA KHUNDARIBA Islam Laining Chatpa Singna Hayeng Numidang pung 8 dagi 8 ga minit 15 phauba Mei Muthattuna protest Tounaba Khanghankhre wathok oidiba Wakfa Amendment Act 2025 ki mayokta leptana khongjang changsin bagi makha tarakpa oina All India Muslim Personal Law Board na minit 15 Mei Muthattuna khongjang changsin naba thamlakliba wafam sibu manipur da khundariba Islam Laining Chatpa Singna su mafam khudingmakta Mei Muthattuna khongjang sibu sakat minase haina amuko ki President SM Jalalna miyamda apil tarakli pung 8 dagi 8 ga minit 30 phauba koi Bharat ki mafam punamak koi Musalman singna tabang punamak ta koi Mei Muthattuna light Muthattuna kariwa makhal gi mangala wa phawa phanhandana minit 30 protest tonanawa wafam ama thambirak liba se koi manipur da su TONGANBA mohla gi level da masi observe tonanawa masi protest si yaubi nanaba akoi daita lomin na si ha wa pham si thamjake